ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯠꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃ ꯑꯅꯤꯗ ꯃꯦꯟ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯂꯥꯌꯦꯡ ꯈꯪꯗꯕ ꯑꯅꯥꯕꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯑꯗꯨꯒ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯡꯅꯔ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 8ꯇ ꯃꯦꯟ ꯑꯣꯏꯅ ꯍꯨꯏ ꯂꯣꯏꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯔꯒ ꯊꯝꯕꯤꯅꯕ ꯑꯃꯗꯤ ꯆꯦꯟ ꯄꯥꯟꯕꯤꯔꯒ ꯄꯨꯊꯣꯛꯄ ꯃꯇꯝꯗꯁꯨ ꯆꯦꯟ ꯄꯥꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯏꯁꯥꯅ ꯆꯦꯟ ꯄꯥꯏꯕꯤꯔꯒ ꯄꯨꯊꯣꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯛꯇ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯡꯅꯔꯦꯟꯒꯤ ꯋꯥꯔꯗ ꯅꯝꯕꯔ 8ꯀꯤ ꯌꯨꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯃꯅꯤꯗ ꯃꯦꯟ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯂꯥꯌꯣꯡ ꯈꯪꯗꯕ ꯑꯅꯥꯕꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯤ 300-500 ꯑꯗꯥꯏꯃꯨꯛ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯡꯅꯔꯦꯜꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯂꯣꯏꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕ ꯂꯥꯛꯆꯕꯅꯤ ꯃꯗꯨꯗꯤ ꯏꯁꯥꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯁꯤꯟꯕꯤꯔꯒ ꯑꯃꯗꯤ ꯄꯨꯊꯣꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯌꯣꯡ ꯈꯪꯗꯕ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯅꯥꯔꯛꯂꯤꯕ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯆꯤꯛꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯌꯣꯡ ꯈꯪꯗꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯥꯕ ꯌꯦꯛꯄ ꯊꯣꯛꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯂꯣꯏꯕꯤꯔꯤꯕ ꯌꯨꯝꯕꯨ ꯍꯥꯏꯕꯗꯤ ꯍꯨꯏꯄꯨꯁꯤꯡꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯕ ꯂꯥꯛꯆꯕꯅꯤ ꯉꯁꯤꯃꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯣꯟꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯎꯔꯤꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯨꯏꯅ ꯆꯤꯛꯄꯗꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯌꯣꯡ ꯈꯪꯗꯕ ꯑꯅꯥꯕꯅ ꯁꯟꯗꯣꯔꯛꯇꯨꯅ ꯃꯦꯟ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯃꯣꯏꯔꯥꯡꯗ ꯑꯩꯈꯣꯏ ꯃꯤ 300-500ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 8 ꯑꯃꯗꯤ ꯕꯖꯥꯔꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯍꯨꯏ ꯂꯣꯏꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯗꯨ ꯌꯨꯝꯗ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ